Akespan Imphal, Wahengbam Washington Pau Pajari. Laisram Somarendra Masung, Elangbam Sonamani Punchi Amusung Makoina Toram Batabak Singi Matangda, Numitini Subna Chatarpa, Malem Taki Kanane Bamipam, Ngasi Imphal State Central Library Resolution Cray. Mipamasi, Fiction and the Poetry Club Manipur, State Central Library Imphal, Assam University Silchargi Manipuri Department, Kha Manipur College Kaksing Amasung, IQAC NG College Imphal Punna Sinbani. Thauramashida tongan tonganba scholarsingna Laisram Somarendra amasung Elangbam Sonamani punchi amasung makoina tauramba thabakki matangda che pathokki. India Meteorological Department Imphal Center na hairi lakliba numit humni asida raijya sigi mafam kayada akhak arau yauna nong tagani. Tamenglong Senapati amasung Jiribamda tha sigi tariat phawan nong tagani. Kangpokpi, Imphal East, Imphal West, amasung Perjol Jilagi mapam kayadasu hayeng nong tagani hairi. Nongsub Banglagi North Bengal gi Gorkhaland Territorial Administration Area da ngarang numidang dagi nong lepta na suwa amasung chingning khaibagi thokdokta Darjeeling Jila da mioi kun hen sire. Mirit, Karsiong, Rangbhanga, Pul Bazar na singba mapam singda akan benong shuri. Karimpong Hills District amasung atay singi mapam kaya dasu akan benong shuba amasung singning khaibadagi sauna amangata thokle. Tista turelgi singi mai mapam kaya da patoktuna National Highway da tumjin badagi gari chathok chachin da pan bathokle. Bihar dasu hauki bapung kunmari da Bajrataba amasung atay nongga mari leina bathokdok singda mioi tarataruk sikre. Muzaffarpur Jila da khwaidigi yamna mi mari sikhi aduga Johan Vatana Mioi Ahum Sikhi. Pradhan Mantri Narendra Modi gi Laibak Asida Puthok Papolam Singh Tamak Sijenaba Haiba Wakalon Ngak Nasatnaba Kendra gi Griha Mantri Amit Shah na Lomi Singda Apil Tauri. Maharashtra gi Ahilya Nagar da Padmashri Dr. Vithal Rao Vikhe Patil Amasung Padma Bhushan Dr. Balasaheb Vithal Rao Vikhe Patil Anigi Murti Singh Maikum Hangdoklaba Tungda Sri Shahana Hai Bharatna Laibak Asigi Mioi Koti Chamani Phuga Loinana Achauba Kaithel Lama Semli Mangna Hai Miyamna Laibak Asigi Pothok Singh Tamak Sijinana Bapunna Warep Laumina Rabadi Laibak Asigi Sel Thum Khongjel Yangna Phagal Hanbangam Gani Sri Shahana Hai Bharatna Malem gi Sel Thum gi Phibam da Khwaidigi Phaba Ahum Suba Laibak Ama Oinabagi Maikei Naksilakli Amasung Malem gi Makok Thongba Haibasi Laibak Asigi Pothok Singh Sijinabagi Makha Poli Naxal Mantri Rajnath Singh gi Numit Nini gi Australia Khongchat Tha Sigi Mapaldagi Hauragani Laibak adugi Upa Pradhan Mantri amasung Naxal Mantri Richard Marles na Barton Taurakpatagi Mahak Australia da Chatkadabani Naxal Mantraloin Hai Sri Rajnath ki Khongchanda Sida Mapungoina Australia ki Naxal Mantri ga Laibak ani gi Oiba Wapam Kaya gi Matang da Wari Sanagani Mantrina Sydney da Pangtokpa Bharat amasung Australia ki Karbrawala Singhi Oiba Mipam Amadasu Sababati Oina Saruk Yagani Bharat Navy na ani Shuba Anti-Submarine Warfare Shallow Water Craft and Drops Hayang Visakhapatnam da Commission Tauragani Thaurmatuda Vice Admiral Rajesh Pendharkar na Sababati Oina Saruk Yagani Naxal Mantraloina Hai Masina Bharat Navy da Taubangambagi Sakti Hengal Halagani Madhya Pradesh ki Sinwara Jila da Lok Khubagi Hidak Thaklubadagi Angang Taramatoi Sikraba Matungda Raija Sarkar na kan bathabak laukhat khre Thokdok tu da Chenaba Dr. Amasung Hidak Sungba Company ki matakta FIR ama thangkale Dr. Pravin Soni Thokdok aduga mari leinana ngarang numidang phare Thokdok tu da Chenariba Hidak Sungpham Tamil Nadu gi Sri Sant Pharmaceutical gi matakta akanaba investigation team SIT na thijinbagi thabak chatharagani maragasida ngarang thokhiba report amagi matungina lokki hidak aduda hakchang sokningai oiraba diethylene glycol chadani phunipan dasmik taruki sangda yawi hairi Bharat Navy amasung United Kingdom gi Royal Navy gi apunba exercise konkan lisingani kunmanga ngasidagi Bharat ki nongchup thangba samuda khongban da haukhre India UK Vision
2035ꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯤ ꯍꯦꯟꯅ ꯐꯒꯠꯍꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯑꯦꯛꯁꯔꯁꯥꯏꯖ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯃꯁꯤ ꯇꯥꯡꯀꯛ ꯑꯅꯤ ꯊꯣꯛꯅ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯊꯥ ꯑꯁꯤꯒꯤ 12 ꯐꯥꯎꯕ ꯆꯠꯊꯒꯅꯤ ꯄꯥꯎ ꯂꯣꯏꯖꯔꯦ